सोमादा अथिंग थमलुब KKL की सेक्रेटरी कमीशन न कौखत्रे सकनाइरब फिल्म एक्ट्रेस अमसुंग सैसक्पी सोमा लाइसरमबु सही अहुम फिल्म कुंबा सोशल एक्टिविटीज तौबा अमसुंग खुनाई की थबक तौबा यावबदा अथिंग थमखिबा कंगलैपाक कनबलुब KKL गे लुवांगसा यु ngamkhai ngakpa lakliba September 18 masana khangna lakloidauba oirabade police na puthongnaba city police station ki officer in charge ta Manipur Human Rights Commission MHRC na khangan khrai Meghalaya gi is Khasi Hills ta laiba police bazar ge Mukulpina Manipur Human Rights Commission da tharakpa complaint petition amagi hearing commission ge chairperson UB Saha amasung member KK Singhana ngarang chatharaba matungda pikhiba order Oriel na hai KKL na Soma Laisrambu mahaki sinfam oiba film kumba amasung social function da thingba thamliba si human rights khongauna bane masigi su mathakta law amasung order ngak senba ki thabak asi police authority ki jurisdiction da leirabasu kanglaipa kan balupna law makutta paisille maitai amasung kuki community ki miyoi sing sibada nungai taba phongdok labasu Mi singge mahausagi punsida kaiba pidrabade mi amagi sinfamda thingba piba si maram chade ngasina Soma Laisram da KKL na thingliba sigumna hayeng atopa civil society singna kanagumbagi sinfam natraga karbar da thingba thamlaklabade society asina khangdunu leiba ngamloi haina order adu da palle complaint petition adu paraba matungda Manipur gi DGP su party ama semba fagani haiba wafam su phongdokpaga loinana order aduna DGP Imphal West ki SP City Police Station ki OC amasung Kanglaipa Kanbalup ki Secretary General Luwangsa Yu ngamkhai ngakpada notice issue tawbaga loinana Luwangsa Yu ngamkhai ngakpana Soma Laisram gumba citizen amagi sinfamda athingba piriba sigidamakta action laukhatloidabagi maram piraknaba so cause notice PK Soma Laisrambu film gi thabakta gi athingba thamba sina film industry amasung film nungsiba singdasu akaiba pibana Imphal West ki SP amasung City Police ki OC na logi matungina thabak laukhanaba liberty su order aduna PK